ngasi phongkiba tongan tongan ba manipuri se phungsing amasung thokiba thawdo wathok-singdagi maruoibi ipausing miyamna thamjagi ahanbada mapalamgi pausing miyamna thamjagi lan kansilakpa marakta Arab state singna Palestinian sing masagi maramda laigadabani haidi Egypt amasum Jordan anina Palestinian sing masagi maramdagi sakhinaba Israel na sakti siznaba yaro haina akan mawapam thamlakre Egypt ki president Abdel Fattah al-Sisi na phongdokpada Palestinian masapuna makoin haujik lairiba masagi maramdam masida lehengadabani Israel na Palestinian singbu masagi maramdam thadoktuno sakhinaba thorang tawbu yaro haidi makatana laiba ani sigi maikedi Israel da Palestinian sing Gaza digi soida ngamdaba mafamda langi awaba nangdanaba thaidoknaba humanitarian corridor pigadabani haidi wafam asi Hamas amadi Israel aniki marakta khuthoknabagi sang hengalakpa maraktani thangjanumi ki athengbada Israel lanmi singna Gaza da sangsingduna Hamas ki mathakta offensive chathabauki masina maram orga Palestinians lising kya awang thangba Gaza thadoktuna senakre Israel gi maikedi Gaza da lairiba Islamic militants Hamas maru phongna muthatkani haina laukthokladuna matam sangna soknagadaba lan amagidamang Gaza gi akoibada lanmi amadi tengna singba lan gi heavy machinery kya paisinduna lakhi October 8 Hamas na khanghaudana Israel gi mathakta kangphal ising amadi nongthak ahumukta landa silaktuna misamna masing yamba Israel gi masa lising amaga sahum hena hatlambaga loinana miyoi kya amana pharaga pukhibani mara sida Gaza authority gi maikedi Israel na nongthak landarak pasina angang yauna miyoi lising ani ge sani hena Gaza da hatkre miyoi lising tara hen mana sokli haina phongdorklim Israel na Gaza da akanba air campaign satharakpa marakta kangphal gi lanmi thajinana thorang torakpa sidagi yomlo naribi Egypt ki lanmi asisu Israel gi ngamkhai nakna sangsilakre Egypt si Gaza ga yomlo nariba amata ngairaba Arab amohiri Arab lebak singna Israel gi mathakta Gaza da landa sindanaba amadi Palestinian sing masagi maram thadoktuna satnanba yaroi haina phongdorakliba si Hamas amasum Israel ani gi marakta sathariba lana si atai Arab lebak singda sandorakpa yabi akiba lebedagini Haukiba yimsukaisa numita Arab League ki atupa mifam ama pangthoktuna apunba warep ama lauki hariba warep adudi Arab lebak singna amata oina karigumba Palestinian sing masagi maramdagi Israel na tanthorakpa tarabadi madugi mayokta lebak sing punna Israel ga thengnaminaba haibasini haina Jordan gi foreign minister Ayman Safadi na phongdorakli marasida Hamas na Israel ga soknariba lana sida Palestinians terror group asibu sawatpa phongladuna Lebanon da lairiba Hezbollah gi maikedi gi makoina matamama de hekta Israel ga lan thengnanaba sem sari haina phongdorakli Israel ga naknaba ngamkhai paringda Hezbollah sing lan gi sem sadana lari Israel gi maikedi gi su Hamas ga thengnariba lan asida atopa franamada lan songthokpa yabi gi thajaba lebedagi Leban ngamkhai da masing yamlaba lanmi thajinduna sem sabaukre kariguma matang da tangai fadaba laklabadi multiple friend Israel na lan thengnanaba sem sari haina Israel gi lanmi gi maikedi gi phongdorakli ningsing bayabad Israel gi maikedi gi Palestinian sing pungkun gi mari gi manung da awang thangba Gaza state thadoktuna satkinaba khangalakibani matamachita Israel lanmi na Hamas gi mathakta ground offensive sathanaba thorang tawribani mara asid Gaza strip ki awang thangba da lairiba maruwaiba hospital ani lepham thokpa phamung satre ka humpu dagi hendona anaba sing chandaba makai layingduna lairi anaba sing gi marakta phibam luna na aduna leiba ventilator yaudra ga shibi yaba anaba kya mas yauri asiguma miyoi bu mafam hongdoktuna puba haibasi asibagi certificate pibuga mane maram asina thaba asi pangthokpada oithokloi haina UN health body sina sukhangalakibani haina pawsita makhatari Makasa tarak po na to papaw na Myanmar gi camp ta bom pokhaibagi makholdu malem pumba lan tawrabugum phawki Myanmar gi Kasin state ki manung da leiba khungang amada sayol sida thadrakhiba bom adu pokhaibagi makhol tabada malem sinba thuna lan soknarabugum khanki haina bom pokhaibagi thawdo sida maki nupi masa ahum amadi mama puna sigra lomi man phongdorakli bom pokhaibagi thawdo do asuki matik sakti leki Pokhaibada building ama pungtum tumna thugaibaga loinana pokhaibagi makholadu mailam henba maphamnasu nakong geiba makai taba phangki local amadi NGO singpulaga sakhiba yumada haujikti yotki makong khaktamak ngai hore bom pokhaibagi thawdo sigi matangna maral boklar na haibida handak pokhai ki bom makhalasi Myanmar mamangna amukta sisina khidri bom as international gi displaced persons sing lei ainana ba
Monglai heta saba kem amada thokibani thaudo sida pikliba angang taraga mathu yauna miyoi kungatre sikhi miyoi yankhi katret amana soki haina relief workers na phungdukli Kasin state amasum saina ki marakta leiba singi marakta leiba saina ki marakta leiba singi marakta leiba lies kemaya da leiba internal displaced person singi leiba masi Kasin Independence Army KIA gi headquarter ga naknaba mafamda saba yumamani Awang thangba Myanmar gi saru asi haukiba sai kya sida Burmese lanmina kudum sanchina na buhona bada ngamda badagi AIA na kutlingduna makogi lenga ama salaidunu lairi pamphami KIA gi information officer Colonel Nobu no phungdorakpada junta gi mekeri gi KIA gi headquarter target tawduna attack sa tharakpada soibadigi leibak manungi landa mayu mekei thadokduna lanjena ko kya gi sangjupam lawriba yumasida bomudu tashan bo oirambi haidi maraksida Thaudo order aso open yaudana hinghoraba maral bokler na phungdorakpada mana labukta ngantana thabak subu satpra labukta leiringaida ahoba pokhaiba makola mataki maduragi khulai tuna mayumda halakpa matamna maki imung munungi miyoi pumba atai miyoi kya Etot toshinaduna Matat2 Tat-tuna leiramba tu thinaki maki mamagi haksang adu lawbu yadaba makai pungsai sai dunu Matat2 Tat-tuna leki makoki saru adusu maset kya thokna kaikhi haksangi Saru kaktamak lem laga taadun leramki maki nupi amadi masa ahum bom pokhayabada tek tharaba building aduna nallaga siduna leramki hauzati mafam aduna yum natragana mahaki ni haiba kariguma amata lehaudre hari ningsing mayabadi monglai hayat kemasida imung satruka yangkhai gani pan sangjapam loduna lerakibani hauzati bom pokhay khraba matung asida lehauriba miyoi sing pumba psychological trauma amagloinana punsi lelhaure Sars ki leimai di hip tuna leiramba miyoi amana bom gi landa sida hingauraba singda anoba punsi ma makoktagi haunaba puning fathabiduna leiri mara sida KIA gi mekedi gi matawkramna bom adu pokhai khibano haina thijin mawkre hanwigi thijin mada bom adu junta lanmin operate toba drone amadigi thadarak poiramba yai haina thajaba leiri junta lanmi singna misam gi mathakta landa ba sikasin khakta nati Myanmar sin thungani thawong asi Dictatorship military culture ama oirabani haina phongdokli haina su pausida su makatarakli amaromdana Israel amasum Hamas ki lana sida Israel na Hamas ki senior commander ama hatpangamkre Gaza City the Islamic group ki aerial operation ki lusingba oiriba Hamas ki senior military commander ama Israel na hatpangamkre commander asi Israel gi fighter jet na Hamas ki Operational Center amada bomb thadaduna center adu thugaira sikibani Israel Defense Force ki mekedi makoina Hamas ki senior commander ama hale haina official oina laptokre Hamas ki mekedi gi su makoigi senior commander ama Israel gi attack ta sikre haibadu yajakre mekeni gi lana sin numit nipani sujulakpa loinana Israel gi mekedi gi nongthakta gi Arabic loan da iba chezai sing sai tharaktuna Gaza da leiriba Palestinians mission sing awang thangba sarukta gi kha thangba Gaza gi sarukta satkina ba khangan balekre UN gi matung ina Israel lanmina Palestinians millions 1.1 awang thangba Gaza digi kharom da pungkun gi mari gi manungda hongdokhina ba khangalakpa leikre aduba Hamas gi meke digi Palestinian sing kari gumba mapam amata thadok tuna sathibi yaro hena khankre Israel lanmi na hairakpaga wafam Palestinian sing na ingadabanati haiba Hamas na phongdoki Israel gi mekedi gi kangphal gi lanama Gaza manung da soknana ba thaurang tawba sida awang thangba Gaza da mapungai ba miyeng thamdun lairi mara sida Israel gi Prime Minister Benjamin Netanyahu na phongdoki bada maki government Hamas ki mathakta mamang da amukta oikidriba mong na akan ba sakti sizinana ba thaurang tawri Masigi sarag am oina thangja numit asida lanmina Lebanon dagi ngamkai lana sanglakiba terrorist kaya masu hakki Israel lanmina drone sizin adon terrorist singi Camp landa sinmada terrorist kaya marum hatpa ngamkai hanis pungdokri Israel lanmi gi mapungoiba pandam di Gaza dagi Hamas pu maru phone mutat paduni pandam asi phangdriba phawa sangsingani suhaidi Hamas ki senior commander ama hatkiba gi thawdo sida mahakna leiramba yumadura leiba miyoi kaya masu sikhi haidi Marasida Palestinians kangbubu sogatpa miyoi kyana United States ki New York talaiba Times Square rally ama satun Israel na Palestinians mathakta sathariba landa sigi matangda yaningdabu khongjang sangsingkre khongsat adu Israel gi consulate fapu sakhi khongsat adu Israel bu sogatpa singi maikedi gi khut tharakpa yai singnabadagi masing yamlaba police singna koisen sen adu rally sakhi US President Joe Biden gi maikedi gi Hamas asi
Al Qaeda hena tamthiba terrorist organization mani maramasna Israel na terrorist kangbu sibu lakshinna ba sangshiliba campaign kudimakta US na mapung fana sakoli Hamas na landarak pasida Israel da leiba Americans kungatre siki haujik su atopa miyoi taraga mani mapum khangdana leiri haina phungduki loinana Israel bu sokat pamadi leiba siga yumlo nari bising Israel gi mathakta landarak pathingna ba US Navy gi air troop carrier Mediterranean sida thomjinduna Israel gi hekngam khai nakna lenkre masida Israel gi mathakta landana honarak khudimag US na mayukna gani haina President Joe Biden na phongdokli hain su pausda palakli amarumdana Palestine sagatuna Jamaat Ulema I hinna Kolkata da rally sakre Muslim organization Jamaat Ulema I hinna thangjanumita Palestinian sing sagatuna Israel na sathriba thong yaning da bigi khongset ama Kolkata da sakre khongset aduda Palestinians maning tamangadabani haiba kholaw kya slauki Israel gi mekedi October 3 ta Hamas na Israel gi mathata landa sinduna misam lising amaga songarom hakhi badugi laman kumboina Gaza da Hamas marufunu muthkina hena laktokrabani Hamas na sathrakiba landa adur Israel masa kya ma busfadun pukibani Hamas ki landa adu ki matung ki Israel na Gaza laman khumba ki mawong da leptana air strike sataduna miyoi lising amaga samapalom hatkre sikiba singa du ki manung da angang satrugom su yauri sikiba ayaman Israel na bom thadarakda sikibani Israel gi mekedi gi masigi khong lambi Gaza da sangshinduna Hamas ki mathakta offensive tawdringa gi misam sing Gaza thukun satkina ba khangalak palekre Israel lanmi na Gaza maya nakna teng amadi heavy weapon kya pushilaktuna thamlibani Thangzagi rally duda Zamayat faction amagi President Maulana Mahmud Madani na Prime Minister Narendra Modi na Israel amasung Palestinians anigi lana si wari sanaduna loishin biyana na basin biyu hain apel toke Mauna makataraduna Prime Minister Narendra Modi na Israel ga apabamari lairibadu sejinaduna reason sida santi lehna na hona biyu amati Palestinians misam sing nupi angang kyagi punsi khudong tiba mayuk nadana ba amati asuma wayal fangana na hona biyu hai kenesu pawush na makatarakli Makasa tarak po na to papom na Myanmar military proxy party ki MP oiramba suwe ang PDF lanmi na kapto na khatre Myanmar ki Union Solidarity and Development Party USDT Tower House parliamentarians oiramba suwe ang hawkiba sagol sa numi ka iyukpung taruka makhairam tabada Bagaw region gi Kegon Township ti yamna sathiba mong na kapto na khalam na hiri thawdo adu anti-junta gi Wisdom Group oiriba Paye District People's Defense Force PDF ki battalion lising ohum ga satru ka sumgi ama uniter ohum platoon ohum na pangthokpani haina phongdorkre Memalenga ki military proxy party ki lusing boiramba suwe auna Thegon town na mahaki nauna hangdokpa asoba dukan amagi mamangda leplingaida PDF ki lanmi sing yamna nak nungmai maru ohum kapsinduna halam kibani maru ohum adugi manungda ani na mabukta duga amana makokta kaplam khenisu PDF ki mekedi ki phongdorakre Miat hat kraba matung di anti-junta revolutionary group ki mekedi ki thadorak pasirol amana hai suwe aung hariba miyoi English ngani tara da military control to bomikal da army proxy gi mot sinduna MP oina bot karakibani mana thabak ki pothatriga imangoina na junta na back tawba USOT militia bul singduna anti-junta revolutionary singi mayokta asobo thawdang lawduna tawrakhiba miyoni masigi mathakta lebak asigi anauba lanmi sing lawura sawna thawdang lawkiba miyoi ni haina Resistance Force ki mekedi ki phongdorakli PDF na thadorak pasirol asina makhatana hai USDP Thegon chapter gi hana chairman oiramba miyoi sima ki thabak ki pothakraba matung fawbada party asigi member oina sabsaba matou pangthoktuna leirami haibasi makoina hana khangkite adubu mahakna siba numit adu fawba Thegon chapter gi sabsaba member am oina matou pangthoklami haibasi khangkibani haukiba mamang thada junta na sinduna pia amadi tongu township junta lenga ki militia kaya Laubugi thapok pangthoki September thada lenga sina anauba militia singa duda khudol oina nungmai saniana piki militia singa duna resistance group ki mayokta lan kapna na bagi damak sinba tharangni English singa ni ga kunna pangthoki bole boss gi mikal National League for Democracy sauna mai pakhi duga USDP na sara taragi makha da bot fangduna sathina mai thiki aduba English singa ni ga taraga matugi February thara sathaki ba military kuda USDP na sauna mating pakhi matamaduri gi howna hanagi Lower House parliamentarians oiramba UA aungna asubu thawdang lawduna military coup dura thabak ta mating pangsin ki hana resistance ki mekedi akan moral sirki
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯅ ꯁꯥꯏꯟꯁ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ